ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯇꯤꯟꯀꯣꯛ ꯂꯥꯏꯀꯣꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯣꯡꯊꯣꯟ ꯂꯥꯏꯙꯤ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯅꯣꯡꯊꯣꯟꯅ ꯂꯥꯏꯙꯤ ꯑꯗꯨꯕꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯊꯣꯟꯒꯤ ꯅꯨꯄꯤ ꯅꯨꯂꯤꯅꯤꯅ ꯀꯔꯤꯅꯣ ꯇꯧꯔꯛꯂꯤꯕꯗꯨꯅ, ꯀꯔꯤꯅꯣ ꯂꯨꯕꯥꯛꯀ ꯄꯨꯔꯛꯂꯤꯕꯗꯨꯕꯣ? ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯅꯣꯡꯊꯣꯟꯅ ꯍꯥꯏ ꯇꯨꯃꯤꯟ ꯂꯩꯌꯨ, ꯅꯨꯄꯤ ꯅꯣꯏꯅ ꯈꯪꯕ ꯅꯠꯇꯦ꯫ ꯍꯥꯏ ꯉꯁꯤꯗꯤ ꯆꯥꯛ ꯉꯜꯂꯨ, ꯑꯔꯨꯕ ꯊꯕꯛ ꯑꯃ ꯇꯧꯒꯗꯕ ꯂꯩ꯫ ꯃꯤ ꯎꯁꯤꯠꯇꯕꯁꯤꯡꯁꯤꯗꯤꯅꯦ ꯈꯔ ꯈꯪꯍꯟꯕ ꯐꯩ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯂꯤꯅꯤꯅ ꯑꯁ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯨ ꯊꯥꯗꯣꯛꯅꯔꯦꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ, ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯣ? ꯑꯩ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯔꯣꯗꯤ ꯀꯣꯛ ꯂꯩꯔꯣꯗꯅ, ꯃꯤꯅ ꯇꯥꯔꯒ ꯀꯔꯤ ꯈꯟꯈꯤꯗꯧꯔꯤꯒꯦ? ꯍꯥꯏ ꯋꯥ ꯉꯥꯡꯉꯛꯀꯅꯨ, ꯅꯨꯄꯥꯅ ꯍꯥꯟꯅ ꯇꯧꯕ ꯊꯕꯛꯇꯅꯦ ꯄꯪꯌꯦꯠ ꯆꯦꯜꯂꯛꯀꯅꯨ꯫ ꯑꯩꯁꯦ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯕ ꯃꯤ ꯅꯠꯇꯦꯅꯦ꯫ ꯃꯥꯒꯨꯝꯕ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯇꯧꯔꯛꯂꯒ ꯑꯩꯅ ꯍꯦꯛꯇꯃꯛ ꯌꯥꯒꯗ꯭ꯔꯣ? ꯑꯗꯨꯛ ꯌꯥꯝꯈ꯭ꯔꯕ ꯄꯣꯠ ꯑꯗꯨ ꯁꯔꯨꯛ 3 ꯊꯣꯛꯂꯒ ꯁꯔꯨꯛ ꯑꯃꯠꯇꯁꯨ ꯄꯤꯔꯛꯎꯗꯅ, ꯑꯗꯨꯒ ꯃꯥꯅ ꯂꯣꯏꯅꯃꯛ ꯐꯪꯒꯦ ꯍꯥꯏꯕꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯔꯗꯒꯦ? ꯐꯩ ꯈꯪꯒꯅꯤꯗꯅ ꯃꯥ ꯅꯣꯡꯊꯣꯟ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯑꯁꯨꯛ ꯀꯨꯏꯅ ꯇꯤꯟꯅꯔꯛꯂꯕ ꯐꯥꯎꯕ ꯈꯪꯗꯕ ꯁꯥꯔꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯊꯣꯟꯗꯨ ꯃꯇꯣꯝꯇ ꯄꯣꯔꯣꯛ ꯄꯣꯔꯣꯛ ꯆꯥꯛꯇꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯋꯥ ꯈꯔ ꯐꯣꯡꯗꯣꯛꯂꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯣꯡꯊꯣꯟꯒꯤ ꯅꯨꯄꯤ ꯅꯨꯂꯤꯅꯤ ꯃꯍꯥꯛꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯊꯣꯟ ꯃꯍꯥꯛ ꯌꯨꯝꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯔꯒ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯤ꯫ ꯑꯗꯨꯒ ꯍꯣꯔꯦꯟ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯈꯔ ꯆꯩꯔꯝ ꯈꯔꯁꯨ ꯑꯗꯨꯃꯛ ꯂꯥꯡꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯁꯦꯂꯨꯡꯕ ꯅꯣꯡꯊꯣꯟꯅ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕ ꯖꯥꯠꯅꯣ ꯈꯟꯗꯨꯅ ꯃꯍꯥꯛꯁꯨ ꯂꯥꯡꯇꯛꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯣꯡꯊꯣꯟ ꯑꯔꯥꯏꯕ ꯃꯤ ꯑꯃ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯁꯦꯂꯨꯡꯕꯅ ꯍꯥꯟꯅ ꯈꯪꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕ ꯖꯥꯠꯅꯣ ꯈꯟꯗꯨꯅ ꯃꯍꯥꯛꯁꯨ ꯂꯥꯡꯇꯛꯅꯅ ꯂꯩꯔꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯗꯕ ꯌꯥꯗꯦ ꯈꯜꯂꯗꯨꯅ ꯁꯦꯂꯨꯡꯕꯁꯨ ꯃꯍꯥꯛ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯑꯗꯨꯗ ꯅꯣꯡꯊꯣꯟ ꯃꯍꯥꯛꯅ ꯇꯧꯒꯦ ꯈꯟꯈꯤꯕ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯥꯛ ꯏꯁꯤꯡ ꯆꯥꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯇꯨꯝꯍꯟꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯊꯕꯛ ꯑꯗꯣ ꯄꯥꯏꯈꯠꯄ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯇꯨꯝꯕ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯊꯛꯄ ꯄꯨꯡꯂꯣꯏ ꯂꯣꯏꯅꯔꯗꯨꯅ ꯅꯨꯂꯤꯅꯤꯁꯨ ꯃꯍꯥꯛꯀꯤ ꯇꯨꯝꯐꯝ ꯊꯣꯛꯄ ꯇꯨꯝꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯅꯣꯡꯊꯣꯟ ꯉꯁꯥꯏ ꯃꯍꯥꯛꯅ ꯄꯣꯔꯛꯈꯤꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯗꯨꯅ ꯃꯄꯥꯜꯗ ꯄꯔꯞ ꯄꯔꯞ ꯊꯣꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯊꯣꯟ ꯃꯍꯥꯛꯀꯤ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯕꯨ ꯄꯥꯏꯔꯒ ꯃꯅꯤꯡꯂꯣꯝꯗ ꯁꯨꯝ ꯂꯥꯛꯂꯒ ꯃꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯋꯥꯔꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯅ ꯂꯥ ꯑꯃꯕꯨ ꯐꯖꯅ ꯊꯝꯂꯤ꯫ ꯂꯥ ꯑꯃ ꯂꯩꯃꯥꯏꯗ ꯊꯝꯂꯕ ꯃꯇꯨꯡꯗ ꯂꯨꯕꯥꯛ ꯑꯗꯨꯕꯨ ꯂꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯝꯂꯒ ꯂꯨꯕꯥꯛ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ ꯀꯠꯇꯨꯅ ꯍꯩ ꯍꯩ ꯅꯊꯧ ꯄꯥꯡꯕ ꯍꯧꯔꯒꯗꯕꯅꯤ, ꯇꯨꯝꯂꯝꯕꯗꯨ ꯍꯧꯒꯠꯂꯣꯀꯣ꯫ ꯑꯁꯨꯝꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯍꯥꯛꯅ ꯄꯣꯔꯛꯄ ꯙꯨꯛ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯄꯨꯊꯣꯔꯛꯂꯤꯕ ꯂꯨꯕꯥꯛ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯀꯣꯏꯅ ꯑꯁꯨꯝꯅ ꯎꯪꯗꯨꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ꯫ ꯑꯁꯨꯝꯅ ꯁꯣꯜꯂꯕ ꯃꯇꯨꯡꯗ ꯙꯨꯛ ꯑꯗꯣ ꯃꯐꯝ ꯆꯥꯅ ꯌꯨꯡꯁꯟꯈ꯭ꯔꯤ꯫ ꯑꯗꯨꯗꯨꯒ ꯂꯨꯕꯥꯛ ꯑꯗꯣ ꯇꯞꯅ ꯍꯥꯡꯗꯣꯔꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯨꯕꯥꯛ ꯑꯗꯣ ꯍꯦꯛ ꯍꯥꯡꯗꯣꯔꯛꯄꯒ ꯃꯅꯨꯡꯗꯒꯤ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯣ ꯐꯟ ꯆꯣꯡꯊꯣꯔꯛꯇꯨꯅ ꯅꯣꯡꯊꯣꯟꯗ ꯀꯔꯤꯒꯤꯗꯃꯛ ꯅꯍꯥꯛꯅ ꯑꯩꯕꯨ ꯍꯧꯗꯣꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯅꯣꯡꯊꯣꯟꯅ ꯅꯪꯕꯨ ꯑꯩꯅ ꯍꯧꯗꯣꯛꯂꯤꯕꯁꯤ ꯑꯇꯩ ꯀꯔꯤ ꯑꯃꯒꯤ ꯅꯠꯇꯦ, ꯁꯦꯂꯨꯡꯕ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯀꯤ ꯑꯈꯪ ꯄꯤꯔꯨꯒꯗꯕꯅꯤ꯫ ꯃꯊ꯭ꯋꯥꯏ ꯂꯧꯕꯗꯤ ꯌꯥꯗꯦꯀꯣ, ꯅꯣꯡꯊꯣꯟ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯍꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏꯙꯤ ꯑꯗꯨꯅ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯒ ꯁꯦꯂꯨꯡꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯍꯥꯟꯅ ꯃꯁꯛ ꯈꯪꯉꯤꯅ, ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯨꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯤ꯫ ꯂꯥꯏꯙꯤ ꯑꯗꯨꯅ ꯑꯗꯨꯝꯅ ꯃꯥꯡꯈꯤꯕꯗꯨꯗ ꯅꯣꯡꯊꯣꯟꯗꯤ ꯀꯔꯤꯕꯨ ꯊꯣꯛꯂꯔꯒꯗꯧꯔꯤꯕ ꯖꯥꯠꯅꯣ, ꯃꯤꯁꯤ ꯃꯤꯅꯥ ꯌꯧꯔꯛꯂꯕꯗꯤ
ꯋꯥꯊꯣꯛ ꯑꯁꯤ ꯆꯥꯎꯊꯣꯔꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯦꯂꯨꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯍꯥꯛꯇꯤ ꯀꯔꯤ ꯇꯧꯔꯛꯀꯗꯕꯅꯣ ꯍꯥꯏꯕꯗꯣ ꯀꯔꯤꯁꯨ ꯈꯪꯗꯕꯅꯤꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯒ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯁꯦꯂꯨꯡꯕꯅ ꯇꯨꯝꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯨꯡꯕꯒꯤ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯗ꯭ꯔꯨꯡ ꯗ꯭ꯔꯨꯡ ꯆꯪꯁꯤꯜꯂꯛꯂꯤꯕꯗꯨ ꯁꯦꯂꯨꯡꯕꯅ ꯃꯁꯥꯗ ꯁꯥꯎꯍꯨꯝ ꯐꯥꯎꯕꯗꯒꯤ ꯁꯦꯂꯨꯡꯕ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯝꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯁꯦꯂꯨꯡꯕꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯃꯤꯑꯣꯏ ꯑꯃ ꯋꯥꯡꯖꯤꯡ ꯋꯥꯡꯅ ꯃꯨꯁꯤꯟ ꯃꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯨꯡꯕꯅ ꯀꯅꯥꯅꯣ ꯅꯪꯗꯤ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯍꯥꯏꯕꯒ ꯅꯪꯗꯤ ꯁꯦꯂꯨꯡꯕ ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯐꯃꯥꯡꯗ ꯁꯣꯔ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯊꯔꯤ꯫ ꯑꯗꯨꯝꯅ ꯁꯦꯂꯨꯡꯕꯅ ꯐꯃꯥꯡ ꯑꯗꯨꯗ ꯕꯨꯗ꯭ꯔꯨꯞ ꯂꯥꯎꯅ ꯇꯥꯈꯤꯕ ꯑꯗꯨꯗ ꯁꯦꯂꯨꯡꯕꯒꯤ ꯅꯨꯄꯤ ꯆꯟꯗ꯭ꯔꯤꯀꯥꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯐꯃꯥꯡ ꯑꯗꯨꯗ ꯌꯦꯡꯊꯔꯛꯄꯗ ꯁꯦꯂꯨꯡꯕꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯅꯝꯅꯕꯒꯤ ꯃꯑꯣꯡꯗ ꯌꯥꯝꯅ ꯀꯟꯅ ꯐꯨꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯨꯡꯕꯅ ꯅꯪꯒꯨꯝꯕꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯌꯥꯕ꯭ꯔꯥ ꯍꯦ ꯍꯦ ꯍꯥꯏꯗꯨꯅ ꯅꯝꯁꯤꯟꯗꯨꯅ ꯐꯨꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯁꯦꯂꯨꯡꯕꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯪꯊꯣꯛꯈꯤꯕꯒꯨꯝ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯈꯤꯕꯗ ꯐꯃꯥꯡ ꯑꯗꯨꯒꯤ ꯀꯥꯡꯊꯣꯜꯗ ꯌꯩꯁꯤꯟꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯤ꯫ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯁꯦꯂꯨꯡꯕ ꯃꯍꯥꯛ ꯉꯥꯎꯆꯠ ꯆꯠꯇꯨꯅ ꯃꯍꯥꯛ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯃ ꯂꯩꯔꯝꯕꯗꯒꯤ ꯁꯦꯂꯨꯡꯕꯅ ꯃꯤ ꯎꯁꯤꯠꯃꯟꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯂꯨꯈꯨꯝꯗ ꯂꯩꯔꯤꯕ ꯀꯥꯡꯖꯩ ꯀꯥꯡꯒꯨ ꯑꯗꯣ ꯇꯥꯞ ꯄꯥꯏꯈꯠꯇꯨꯅ ꯃꯗꯨꯗ ꯂꯩꯋꯥ ꯁꯣꯜꯂꯗꯨꯅ ꯀꯥꯡꯖꯩ ꯀꯥꯡꯒꯨ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯣꯡꯊꯣꯟꯅ ꯊꯥꯔꯛꯂꯤꯕ ꯂꯥꯏꯙꯤ ꯂꯥꯏꯃꯨ ꯑꯗꯨꯗ ꯀꯟꯊꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯁ꯭ꯋꯥꯏ ꯃꯥꯡꯕꯅꯤꯅ ꯄꯥꯟꯕꯗꯤ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯦꯂꯨꯡꯕ ꯁꯥꯎꯃꯟꯈꯤꯕꯅ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯀꯥꯡꯖꯩ ꯀꯥꯡꯒꯨ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯂꯩꯗꯨꯅ ꯂꯥꯏꯃꯨ ꯑꯗꯨꯕꯨ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯊꯥꯖꯤꯜ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯛꯄꯗꯒꯤ ꯁꯦꯂꯨꯡꯕꯗꯣ ꯑꯃꯨꯛꯀꯁꯨ ꯃꯍꯥꯛ ꯂꯩꯃꯥꯏ ꯑꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯇꯨꯁꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯨꯁꯟꯕꯗꯒꯤꯗꯤ ꯁꯦꯂꯨꯡꯕꯗꯣ ꯌꯥꯝꯅ ꯋꯥꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯁꯦꯂꯨꯡꯕꯒꯤ ꯅꯨꯄꯤꯅ ꯀꯩꯅꯣ ꯇꯧꯔꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯆꯟꯗ꯭ꯔꯤꯀꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯦꯂꯨꯡꯕꯕꯨ ꯄꯣꯝꯈꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯨꯡꯕꯅ ꯅꯪ ꯀꯥꯡꯈꯜ ꯃꯅꯨꯡꯗ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯌꯨꯀꯣ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯁꯣꯛꯂꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯟꯗ꯭ꯔꯤꯀꯥ ꯏꯄꯥ ꯄꯥꯈꯠꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯥꯡꯈꯜ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯂꯣꯠꯂꯒ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯦꯂꯨꯡꯕ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛ ꯀꯣꯌꯦꯠ ꯌꯦꯠꯁꯤꯟꯈ꯭ꯔꯤ꯫ ꯀꯥꯡꯖꯩ ꯀꯥꯡꯒꯨ ꯑꯗꯣ ꯆꯦꯖꯦꯠ ꯄꯥꯏꯔꯒ ꯐꯩ ꯈꯪꯅꯕ ꯇꯥꯔꯦꯗꯅ ꯑꯃꯥꯏꯕ ꯁꯦꯂꯨꯡꯕ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯦꯂꯨꯡꯕ ꯃꯍꯥꯛꯀꯤ ꯀꯥꯡꯖꯩ ꯀꯥꯡꯒꯨ ꯑꯗꯣ ꯂꯩꯗꯨꯅ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯖꯤꯟꯗꯨꯅ ꯀꯟꯊꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯃꯨ ꯑꯗꯨꯗꯗꯤ ꯁꯨꯡꯄꯥꯟ ꯄꯥꯜꯂꯝꯗꯦ꯫ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯧꯅ ꯅꯣꯛꯂꯒ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯥꯏꯕ ꯃꯆꯥ ꯅꯪ ꯑꯃꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯔꯝꯂꯒ ꯁꯦꯂꯨꯡꯕꯒꯤ ꯃꯈꯣꯡ ꯑꯅꯤꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯃꯥꯡꯂꯣꯝꯗ ꯆꯤꯡꯈꯠꯄꯗ ꯁꯦꯂꯨꯡꯕ ꯃꯍꯥꯛ ꯃꯅꯤꯡꯅ ꯂꯩꯃꯥꯏꯗ ꯌꯩꯁꯤꯟꯗꯨꯅ ꯃꯀꯣꯛꯅ ꯑꯃꯨꯛ ꯍꯥꯏꯕꯗꯤ ꯂꯨꯈꯝꯅ ꯑꯃꯨꯛ ꯂꯩꯃꯥꯏꯗ ꯐꯨꯖꯤꯟꯗꯨꯅ ꯂꯣꯡꯈ꯭ꯔꯥꯛ ꯂꯥꯎꯅ ꯇꯥꯔꯤ꯫ ꯑꯗꯨꯝꯅ ꯇꯥꯈꯤꯕꯗꯨꯗ ꯆꯩꯅꯥꯈꯣꯜ ꯑꯗꯨ ꯐꯥꯎꯕ ꯐꯗ꯭ꯔꯤꯉꯩ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗꯒꯤ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯊꯣꯔꯛꯄꯗ ꯊꯣꯡꯖꯤꯟꯄꯥꯟ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯤꯡꯅ ꯌꯩꯁꯤꯟꯗꯨꯅ ꯇꯁꯦꯡꯅ ꯃꯍꯥꯛ ꯆꯩꯅꯥꯈꯣꯜ ꯐꯪꯗꯨꯅ ꯁꯣꯔ ꯐꯨꯟꯒꯠꯇꯨꯅ ꯈꯥꯡꯂꯒ ꯂꯩꯃꯥꯏ ꯑꯗꯨꯗ ꯎꯞꯁꯤꯜꯂꯒ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯝꯕꯗꯒꯤ ꯆꯟꯗ꯭ꯔꯤꯀꯥ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯂꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯨꯡꯕ ꯋꯥꯒ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯈꯤꯗ꯭ꯔꯤ꯫ ꯃꯍꯥꯛ ꯃꯃꯥꯏ ꯃꯤꯠ ꯄꯨꯝꯅꯃꯛ ꯃꯨꯟꯁꯤꯜꯂꯒ ꯂꯩꯃꯥꯏꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯊꯣꯟꯅ ꯁꯦꯂꯨꯡꯕꯗꯨ ꯑꯃꯨꯛ ꯁꯤꯔꯝꯕ ꯇꯥꯔꯦ ꯑꯗꯨꯅ ꯀꯧꯁꯤꯟꯗꯕ ꯌꯥꯗꯦ ꯈꯜꯂꯗꯨꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯕꯨ ꯀꯧꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯀꯧꯁꯤꯜꯂꯛꯄꯗꯨꯗ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨ ꯆꯠꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯁꯦꯂꯨꯡꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯨꯡꯕ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯉꯥꯎꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯣꯡꯊꯣꯟꯒꯤ ꯃꯅꯥꯛꯇ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯕꯨ ꯌꯧꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯄꯔꯞ ꯀꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯊꯣꯟꯅ ꯊꯕꯛ ꯑꯗꯨꯗ ꯅꯍꯥꯛꯅ ꯍꯦꯟꯅ ꯆꯥꯎꯁꯤꯜꯂꯨꯕ ꯌꯥꯕ ꯅꯠꯇꯦꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯁꯤꯈꯤ ꯅꯥꯈꯤꯕ ꯊꯣꯛꯂꯕꯗꯤ ꯋꯥꯊꯣꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯆꯪꯉꯣ ꯅꯪꯒꯤ ꯂꯨꯕꯥꯛꯇ ꯆꯪꯉꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯕꯨ ꯂꯨꯕꯥꯛ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯍꯤꯞꯍꯟꯈ꯭ꯔꯤ꯫
ꯑꯗꯨꯕꯨ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯅꯗꯤ ꯂꯨꯕꯥꯛ ꯃꯅꯨꯡꯗ ꯂꯩꯕꯁꯤ ꯌꯥꯝꯅ ꯋꯥꯏ, ꯑꯩ ꯂꯩꯕ ꯉꯝꯂꯣꯏ, ꯑꯩꯕꯨ ꯅꯤꯡꯈꯥ ꯇꯝꯍꯜꯂꯨ ꯍꯥꯏꯗꯨꯅ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯊꯣꯟꯅ ꯌꯥꯗꯗꯨꯅ ꯈꯨꯕꯥꯛꯇ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯒꯤ ꯃꯈ꯭ꯋꯥꯡꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯣ ꯂꯦꯡꯕ ꯑꯣꯠꯄ ꯑꯃꯠꯇ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯣꯡꯊꯣꯟꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯕꯨ ꯂꯨꯕꯥꯛ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡꯗ ꯂꯨꯕꯥꯛ ꯑꯗꯣ ꯃꯈꯨꯝ ꯆꯦꯆꯠ ꯈꯨꯝꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯛꯂꯕꯗ ꯅꯣꯡꯊꯣꯟ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ "ꯈꯪꯂꯕ꯭ꯔꯥ? ꯈꯪꯅꯤ, ꯅꯪꯅ ꯁꯅꯥ ꯑꯗꯣ ꯊꯤꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯪꯕꯨ ꯑꯣꯠꯄꯗꯤ ꯂꯦꯞꯂꯔꯣꯏꯗꯕꯅꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯣꯡꯊꯣꯟ ꯂꯨꯕꯥꯛ ꯑꯗꯣ ꯁꯦꯒꯥꯗ ꯌꯦꯞꯁꯤꯜꯂꯒ ꯃꯥꯒꯤ ꯀꯥ ꯌꯧꯅ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯇꯔꯪ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯥꯏ ꯐꯗꯤꯕꯤ ꯌꯥꯎꯔꯤꯕ ꯂꯨꯕꯥꯛ ꯑꯗꯣ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯐꯃꯨꯡꯗ ꯀꯥꯈꯠꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯂꯤꯅꯤꯅ "ꯀꯔꯤ ꯇꯧꯔꯨꯔꯤꯕꯅꯣ" ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯅꯣꯡꯊꯣꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ "ꯍꯩ, ꯀꯩꯅꯣ, ꯅꯪꯗꯤ ꯇꯨꯝꯗ꯭ꯔꯤꯕꯣ ꯍꯧꯖꯤꯛ ꯐꯥꯎꯕ"? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯂꯤꯅꯤꯅ "ꯀꯔꯝꯍꯥꯏꯅ ꯇꯨꯝꯕ ꯌꯥꯗꯣꯔꯤꯕꯅꯣ? ꯉꯁꯥꯏꯗꯒꯤ ꯊꯣꯛꯈꯤꯕꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯪꯉꯛꯇ꯭ꯔꯒ"? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯡꯊꯣꯟꯅ ꯁꯦꯂꯨꯡꯕ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯛꯂꯕꯗ ꯅꯨꯂꯤꯅꯤꯅ "ꯑꯗꯨ ꯐꯠꯇꯕ ꯊꯕꯛ ꯑꯗꯨꯕꯨ ꯀꯔꯤꯗꯃꯛꯇ ꯇꯧꯔꯨꯔꯤꯕꯅꯣ" ꯍꯥꯏꯗꯨꯅ ꯆꯩꯔꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯊꯣꯟꯅ "ꯍꯩ, ꯄꯩꯁꯥ ꯐꯪꯅꯕ ꯍꯣꯠꯅꯕ ꯊꯕꯛꯇꯕꯨ ꯑꯐ ꯐꯠꯇ ꯍꯥꯏꯕ ꯑꯃ ꯂꯩꯔꯤꯕ꯭ꯔꯥ? ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯑꯐꯕ ꯊꯕꯛꯅꯤ, ꯑꯗꯨꯒ ꯃꯥꯒꯤ ꯁꯦꯂꯨꯡꯕ ꯍꯥꯏꯕꯁꯤꯅ ꯐꯠꯇꯕ ꯊꯕꯛ ꯑꯣꯏꯍꯟꯕꯒꯤ ꯋꯥꯅꯤ꯫ ꯇꯨꯝꯃꯨ, ꯀꯥꯟꯅꯗꯕ ꯋꯥꯅꯤ, ꯁꯅꯥ ꯑꯗꯣ ꯃꯈꯨꯠ ꯃꯉ ꯊꯤꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯥꯕꯨ ꯑꯩꯅ ꯂꯥꯛꯅꯕꯗꯤ ꯂꯦꯞꯄꯣꯏꯗꯧꯔꯤꯕꯅꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯣꯡꯊꯣꯟꯗꯤ ꯅꯨꯡꯉꯥꯏꯅ ꯃꯥꯅ ꯉꯝꯂꯦ ꯈꯜꯂꯗꯨꯅ ꯇꯨꯝꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯁꯦꯂꯨꯡꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯆꯟꯗ꯭ꯔꯤꯀꯥꯅ ꯒ꯭ꯌꯥꯟ ꯂꯥꯡꯉꯟꯅꯕ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯁꯦꯂꯨꯡꯕ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯒ꯭ꯌꯥꯟ ꯐꯥꯎꯕꯗꯤ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯨꯡꯕꯅ "ꯍꯩ, ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯃꯗꯨꯒꯤ ꯂꯥꯏꯃꯨ ꯑꯗꯣ ꯅꯣꯡꯊꯣꯟꯅ ꯊꯥꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯐꯩ, ꯈꯪꯒꯅꯤ. ꯃꯥꯃꯛꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯇꯧꯔꯛꯂꯕꯅꯤꯅ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯨꯕ ꯇꯥꯕꯅꯤ꯫ ꯃꯇꯝ ꯀꯨꯏꯅ ꯊꯥꯗꯣꯛꯂꯨꯔꯕ ꯃꯍꯩ ꯑꯁꯤ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯃꯊꯤ ꯐꯣꯡꯍꯜꯂꯤ. ꯀꯌꯥꯗ ꯄꯨꯛꯆꯦꯜ ꯄꯤꯛꯂꯤꯕ ꯏꯃꯥꯟꯅꯕꯅꯣ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯟꯗ꯭ꯔꯤꯀꯥꯁꯨ ꯁꯥꯎꯔꯗꯨꯅ "ꯇꯧꯒꯗꯕꯅꯤ, ꯂꯦꯝꯅ ꯊꯥꯔꯣꯏꯗꯕꯅꯤ, ꯅꯁꯨꯝ ꯅꯃꯥꯟꯅꯕꯅꯤ, ꯊꯦꯡꯅꯕ ꯇꯥꯕꯅꯤ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯦꯂꯨꯡꯕꯅ "ꯍꯩ, ꯆꯠꯂꯨ, ꯆꯥꯛꯁꯪꯗꯒꯤ ꯏꯁꯤꯡ ꯈꯖꯤꯛꯇꯪ ꯄꯨꯔꯛꯂꯨ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯁꯥꯁꯤ ꯄꯨꯡꯇꯦꯛ ꯇꯦꯛꯂꯦ, ꯆꯣꯛꯊꯕꯅꯁꯨ ꯂꯣꯏꯔꯦ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯆꯟꯗ꯭ꯔꯤꯀꯥ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯆꯥꯛꯁꯪꯂꯣꯝꯗ ꯂꯥꯛꯇꯨꯅ ꯏꯁꯤꯡ ꯈꯔ ꯂꯧꯔꯕ ꯃꯇꯨꯡꯗ ꯁꯦꯂꯨꯡꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯨꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯨꯡꯕꯅ ꯏꯁꯤꯡ ꯑꯗꯣ ꯈꯔ ꯊꯛꯂꯒ "ꯐꯩ, ꯍꯌꯦꯡꯗꯒꯤ ꯑꯩꯁꯨ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯒꯦ. ꯍꯩ, ꯂꯥꯎ, ꯇꯨꯝꯃꯨꯔꯁꯤ ꯂꯥꯛꯑꯣ". ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯕꯗ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯐꯩ ꯑꯗꯣ ꯅꯥꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯌꯥꯝꯅ ꯀꯟꯅ ꯅꯤꯡꯒꯣꯡꯉꯗꯨꯅ ꯊꯣꯡꯖꯤꯟꯄꯥꯟ ꯑꯗꯨꯗ ꯌꯩꯁꯤꯟꯈꯤꯕ ꯑꯃꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯀꯥꯡꯊꯣꯟꯗ ꯌꯩꯁꯤꯟꯈꯤꯕ ꯑꯗꯨꯅ ꯁꯪꯌꯦꯡ ꯁꯌꯥꯒꯗꯣ ꯄꯨꯡꯇꯦꯛ ꯇꯦꯛꯂꯕꯅꯤ, ꯄꯨꯡꯍꯤꯛ ꯍꯤꯛꯊꯔꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯦꯂꯨꯡꯕ ꯁꯟ ꯁꯥꯔꯗꯨꯅ ꯂꯥꯛꯂꯒ ꯐꯃꯨꯡ ꯑꯗꯨꯗ ꯇꯞꯅ ꯀꯥꯈꯠꯂꯛꯂꯒ ꯇꯞꯅ ꯍꯤꯞꯊꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯆꯟꯗ꯭ꯔꯤꯀꯥꯗ ꯍꯌꯦꯡꯗꯤ ꯍꯤꯗꯥꯛꯈꯔ ꯁꯦꯝꯂꯒ ꯇꯩꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯆꯟꯗ꯭ꯔꯤꯀꯥꯗ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯉꯁꯥꯏ ꯃꯈꯩ ꯀꯔꯤꯃꯠꯇ ꯇꯧꯔꯨꯗ꯭ꯔꯕꯁꯨ ꯁꯦꯂꯨꯡꯕ ꯃꯍꯥꯛꯀꯤ ꯁꯣꯛꯈꯤꯕ ꯖꯒꯥꯁꯤꯡ ꯑꯗꯣ ꯆꯤꯛ 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 ꯂꯥꯎꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯁꯦꯂꯨꯡꯕ ꯌꯥꯝꯅ ꯋꯥꯅ ꯑꯍꯤꯡ ꯑꯗꯨꯃ ꯂꯦꯟꯈꯤ꯫ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯊꯣꯟ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯍꯥꯛ ꯋꯥꯈꯜ ꯃꯀꯥ ꯂꯥꯝꯅ "ꯍꯣꯔꯦꯟꯁꯨ ꯈꯪꯒꯅꯤꯗꯅ" ꯑꯁꯨꯝꯅ ꯁꯤꯡꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯁꯅꯥ ꯑꯗꯣ ꯉꯁꯤ ꯑꯌꯨꯛ ꯊꯤꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯊꯤꯜꯂꯛꯇꯕ ꯑꯗꯨꯗ ꯅꯣꯡꯊꯣꯟ "ꯈꯪꯒꯅꯤ, ꯁꯅꯥ ꯑꯗꯣ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯏꯇꯥꯎ ꯅꯪꯒꯤ ꯁꯔꯨꯛꯁꯤꯗ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯉꯁꯤ ꯊꯤꯜꯂꯛꯀꯗ꯭ꯔꯥ ꯈꯟꯕꯅꯤ, ꯊꯤꯜꯂꯛꯇꯦꯗꯅ. ꯁꯅꯥ ꯑꯗꯣ ꯊꯤꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯑꯣꯠꯄꯗꯤ ꯂꯦꯞꯄꯣꯏꯗꯅ. ꯐꯩ, ꯈꯪꯒꯅꯤ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯉꯔꯥꯡ ꯑꯗꯨꯗꯒꯤ ꯍꯦꯟꯕ ꯊꯕꯛ ꯄꯥꯏꯈꯠꯀꯦ ꯈꯪꯒꯅꯤꯗꯅ". ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯣꯡꯊꯣꯟꯗꯣ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯊꯕꯛ ꯈꯔ ꯄꯥꯡꯊꯣꯛꯄ ꯍꯧꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯦꯂꯨꯡꯕ ꯑꯌꯨꯛ ꯑꯉꯟꯕꯗꯨ ꯐꯥꯎꯕ ꯃꯍꯥꯛ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗ꯭ꯔꯤ꯫ ꯉꯔꯥꯡꯗꯒꯤ ꯉꯁꯤꯅ ꯈꯔ ꯍꯦꯟꯖꯤꯟꯕꯒꯨꯝ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯁꯦꯝꯃꯅꯕ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯥꯏꯈ꯭ꯔꯤ꯫
ꯃꯁꯤꯗꯒꯤꯗꯤ ꯁꯦꯂꯨꯡꯕꯒꯤ ꯅꯨꯄꯤ ꯆꯟꯗ꯭ꯔꯤꯀꯥꯅ ꯆꯠꯇꯨꯅ ꯃꯅꯥ ꯃꯁꯤꯡ ꯈꯔꯕꯨ ꯌꯦꯡꯁꯤꯜꯂꯨꯔꯤ꯫ ꯑꯁꯨꯝꯅ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯄꯨꯔꯛꯂꯕ ꯃꯇꯨꯡꯗ ꯁꯦꯂꯨꯡꯕꯗ ꯄꯤꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯨꯡꯕꯅ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯃꯁꯤ ꯁꯨꯒꯥꯏꯔꯛꯎ ꯍꯥꯏꯗꯨꯅ ꯁꯨꯒꯥꯏꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯦꯂꯨꯡꯕꯅ ꯃꯍꯥꯛ ꯃꯁꯥꯅ ꯍꯤꯗꯥꯛ ꯁꯦꯝꯖꯗꯨꯅ ꯃꯍꯥꯛꯀꯤ ꯑꯅꯥꯕꯁꯤꯡ ꯍꯧꯖꯤꯛ ꯆꯤꯛ ꯆꯤꯛ ꯂꯥꯎꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯇꯩꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯩꯍꯟꯕ ꯑꯃꯗꯤ ꯅꯣꯏꯍꯟꯕ ꯀꯌꯥ ꯑꯃ ꯇꯧꯕꯗꯒꯤꯗꯤ ꯈꯔ ꯃꯈꯩꯗꯤ ꯍꯟꯊꯔꯛꯂꯤ, ꯐꯔꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯆꯟꯗ꯭ꯔꯤꯀꯥꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯨꯛ ꯇꯧꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯊꯕꯛ ꯇꯧꯕ ꯆꯠꯈ꯭ꯔꯤ꯫ ꯁꯦꯂꯨꯡꯕ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯅꯣꯡꯊꯣꯟꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯃꯨꯛ ꯇꯧꯔꯛꯈꯤꯅꯤ꯫ ꯁꯅꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯁꯔꯨꯛ ꯃꯉꯣꯟꯗ ꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯍꯥꯛꯅ ꯇꯧꯔꯛꯂꯤꯕ ꯊꯕꯛ ꯑꯁꯤ ꯍꯟꯕ ꯀꯧꯕ ꯂꯩꯔꯔꯣꯏ꯫ ꯑꯗꯨꯅꯗꯤ ꯑꯩꯅꯁꯨ ꯁꯅꯥ ꯑꯁꯦ ꯁꯨꯡꯄꯤ ꯍꯦꯛ ꯄꯤꯔꯣꯏ꯫ ꯃꯥꯅ ꯉꯝꯂꯒꯅ ꯅꯝꯗꯨꯅ ꯂꯧꯁꯅꯨ, ꯑꯩꯅ ꯉꯝꯂꯒꯅ ꯁꯨꯡꯄꯤ ꯄꯤꯔꯣꯏ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗꯒꯤ ꯃꯍꯩ ꯀꯌꯥꯝ ꯌꯥꯝꯅ ꯍꯩꯕ ꯍꯦꯜꯂꯗꯅ ꯈꯪꯒꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯃꯍꯥꯛ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯔꯛꯈꯤꯅꯤ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯅꯁꯨ ꯇꯨꯃꯤꯟꯅ ꯂꯩꯁꯟꯕ ꯐꯠꯇ꯭ꯔꯤ꯫ ꯐꯩ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯁꯨ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯈꯪꯍꯟꯕ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯍꯧꯖꯤꯛꯇꯤ ꯁꯦꯂꯨꯡꯕꯗꯣ ꯅꯨꯃꯤꯗꯥꯡ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯃꯍꯥꯛꯁꯨ ꯈꯟꯕ ꯍꯧꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯁꯦꯂꯨꯡꯕ ꯃꯁꯥ ꯈꯔ ꯌꯥꯡꯂꯦ ꯍꯥꯏꯔꯗꯨꯅ ꯅꯨꯃꯤꯗꯥꯡ ꯅꯣꯡꯊꯣꯟꯅ ꯃꯉꯣꯟꯗ ꯇꯧꯔꯛꯀꯗꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯈꯪꯂꯗꯨꯅ ꯃꯍꯥꯛꯁꯨ ꯃꯗꯨ ꯉꯥꯛꯅꯅꯕ ꯑꯃꯗꯤ ꯅꯣꯡꯊꯣꯟꯗ ꯑꯃꯨꯛ ꯊꯥꯈꯤꯅꯅꯕꯒꯤꯗꯃꯛꯇ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯁꯤꯟꯕ ꯂꯥꯡꯕ ꯍꯧꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯦꯂꯨꯡꯕ ꯑꯃꯗꯤ ꯅꯣꯡꯊꯣꯟ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯅꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯁꯦꯂꯨꯡꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯆꯟꯗ꯭ꯔꯤꯀꯥꯗ ꯆꯥꯛ ꯈꯔ ꯉꯟꯅ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ꯫ ꯅꯣꯡꯊꯣꯟꯁꯨ ꯑꯗꯨꯃꯉꯥꯏ ꯅꯨꯂꯤꯅꯤꯗ ꯆꯥꯛ ꯉꯟꯅꯅꯕ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯂꯤꯅꯤꯅ ꯅꯪꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯑꯩꯗꯤ ꯀꯌꯥ ꯍꯩꯅꯖꯗꯦ, ꯃꯔꯝ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯊꯣꯟꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ, ꯀꯥꯟꯅꯗꯕꯗ ꯃꯇꯝ ꯃꯥꯡꯍꯜꯂꯒꯅꯨ, ꯆꯠꯂꯨ ꯆꯥꯛꯇꯨꯝ ꯊꯣꯡꯉꯨꯔꯣ ꯍꯥꯏꯔꯛꯄꯗꯒꯤ ꯅꯨꯂꯤꯅꯤ ꯆꯥꯛ ꯊꯣꯡꯕ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯁꯦꯂꯨꯡꯕ ꯃꯍꯥꯛꯀꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕ ꯁꯥꯕ ꯍꯧꯔꯛꯂꯤ꯫ ꯅꯣꯡꯊꯣꯟꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯁꯦꯝꯕ ꯁꯥꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯁꯦꯂꯨꯡꯕ ꯑꯃꯗꯤ ꯅꯣꯡꯊꯣꯟ ꯁꯦꯝꯕ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯅꯔꯛꯂꯗꯨꯅ ꯃꯥꯒꯤ ꯃꯍꯩ ꯄꯨꯊꯣꯛꯅꯗꯨꯅ ꯊꯥꯅꯕ ꯍꯧꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯤ꯫ ꯅꯣꯡꯊꯣꯟ ꯉꯔꯥꯡꯒꯤ ꯃꯍꯥꯛꯀꯤ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯣ ꯂꯧꯊꯣꯔꯛꯂꯗꯨꯅ ꯉꯁꯤꯗꯤ ꯁꯦꯂꯨꯡꯕꯗꯣ ꯊꯧꯔꯥꯡ ꯈꯔ ꯇꯧꯗꯨꯅ ꯂꯩꯔꯝꯒꯅꯤ, ꯑꯗꯨꯅ ꯈꯔ ꯆꯦꯛꯁꯤꯜꯂꯨ, ꯅꯍꯥꯛ ꯁꯣꯛꯄ ꯌꯥꯏ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏꯙꯤ ꯑꯗꯨꯅ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯃꯗꯨꯒꯤꯗꯃꯛꯇ ꯑꯗꯨꯒꯨꯝꯕꯗꯨꯅꯤ ꯑꯩꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯔꯤꯕꯁꯤ ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯦꯂꯨꯡꯕꯁꯨ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯐꯝꯂꯒ ꯃꯍꯥꯛ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯨꯕꯥꯛ ꯑꯃꯁꯨ ꯊꯝꯂꯤ꯫ ꯂꯨꯕꯥꯛ ꯑꯗꯨꯒꯤ ꯅꯥꯀꯟꯗꯅ ꯁꯨꯔꯤ ꯑꯃꯁꯨ ꯊꯝꯂꯤ꯫ ꯁꯨꯔꯤ ꯑꯗꯨꯒꯤ ꯅꯥꯀꯜꯗꯅ ꯌꯦꯇꯨꯝ ꯊꯝꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯊꯪ ꯃꯈꯨꯠꯅ ꯁꯣꯛꯇꯨꯅ ꯂꯦꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯁꯦꯂꯨꯡꯕꯒꯤ ꯃꯇꯨꯡꯂꯣꯝꯗ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨ ꯂꯥꯛꯂꯦ ꯍꯥꯏꯕꯒꯤ ꯁꯥꯎꯍꯨꯝ ꯐꯪꯂꯛꯄꯗꯒꯤ ꯁꯦꯂꯨꯡꯕꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯊꯥꯡ ꯁꯨꯔꯤ ꯑꯗꯣ ꯇꯥꯞ ꯄꯥꯏꯈꯠꯇꯨꯅ ꯂꯩꯃꯥꯏꯗ ꯀꯔꯤꯅꯣ ꯃꯌꯦꯛ ꯑꯃ ꯌꯥꯝꯅ ꯊꯨꯅ ꯂꯦꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯌꯦꯛꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯦꯛꯂꯤꯕ ꯂꯥꯏꯌꯦꯛ ꯑꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯟꯊꯣꯔꯛꯂꯤ꯫ ꯄꯣꯠꯁꯛ ꯑꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯅꯣꯡꯊꯣꯟꯅ ꯊꯥꯔꯛꯂꯤꯕ ꯂꯥꯏꯙꯤ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯂꯥꯏꯙꯤ ꯑꯗꯨꯕꯨ ꯀꯣꯌꯦꯠ ꯌꯦꯁꯤꯟꯗꯨꯅ ꯐꯥꯖꯤꯜꯂꯒ ꯊꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯨꯡꯕꯅ ꯅꯣꯛꯂꯒ ꯌꯦꯇꯨꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯥꯏꯙꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ꯫
ꯃꯌꯥꯝ ꯕꯣꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫